थिएटर अमदी सुमांग लीला की सकनारबा पद्मश्री वारे पन्नबा ngasi लेकिद्रे स्टेट की थाकता अवाबा फोंदोखरे पद्मश्री वाले पन्नबा की थवाई याउद्रबा हकचांग अदु करेन कैजाउदा हापतुना पोखरे इलिंग थौसना जाउबा लेसेमना युबु युहेनबा हाइबा मिंथोल पिदुना इगाय खुमनबा उतखरे Chief Minister Nong Thombam Birena Luchingduna State Asigi Luchingba Singh Amadi Tongan ba Lup Singna Padmashri Wale Pannabana Lekidabada Awaba Fongara Union Home Minister Amit Shah na Manipur ga Mahabharat ki Wariga Marilene Haina Aranba Wafam Sandoklei Sendok Kadobani Haina Manipur Pradesh Congress Committee MPCC na dabi tokre. Amadi Yanglem Priyoberta Nihat ki mayok tangasi nacho panthongda wakat mifam phamkre JSC na dabi kaya tankre. Ice News meeting David Bapum Namokpo Ahan Muktada Monica Maying Taram Okcheri. COVID-19 ding nga thokna ba khotto in hambiu hand sanitizer season biu mask upiu fit taruk distance sambiu yari makai vaccine dose na kap thokpiu section ba haibesena pum namaki yai bani. Auji pau sandok na pijari. Manipuri theater amadi sumang lila gi saknai ba Padmashri wale padnaba ngasi ahing nongyai matung pung 12 makai tabada siza hospital da laikidre. Mahak kumjali singam ngachama nifuma thoi ki October 13 Imphal West ki habam marag thingel ngangum laikai da pokhi. Masagi jahi marfuni thoi sukhre saknai ba wale padnaba theater amadi sumang lila ani ki director oramki. Padma Bhushan awardee laikidrba H Kanhai Lal gi liching makhada naba wale pana theater bu pamja basing punsinduna mahak ki theater mirror linkhatki. Mahak Theatre Center Manipur ki President Oinasu Thopurami, Academic Subcommittee Manipur State Sumang Lila Council ki Chairman Su Oiramki, Jahi Yangkai Manga Rom Sumang Lila Amadi Theatre da Kathuktuna, Lakpaga Loinana, Lemjaningai Orba Tongan ba State Amadi National Thaki Mana Kulhumdoi Pangki. Sumang Lila Lagi Macha Ngasidi Kangle Japan Lan Naton Chabi ki Basanta Amadi Atay Lila Kayagi Director Oramki, Wale Pannabana play Chama Yankai Hen Bada Sarukyaki Bagaloina, play Chama Hena, Putoki Loinana, Sumang Lila Nipu Hena Direction Piki. Mahagna play Kun Hena Iki Bagaloina, Nahas Sangitamang Theatre Workshop Nifu Hena Pangtoki. Mahagna Lakidabada, Manipur State Sumang Lila Council Ki Magida Gi Awaba Fongtorakli. Padmashri awardee saknarba ware panabagi thawai yaudra bahakjang ngasi palace compound da leiba sumang lila sanglen da puraktuna leisu katuna state ki thakta ikai khumna bu utkre sumang lila amadi theater gi artist sing yauna pangthokiba awaba phongdokpa amadi ikai khumna bagi thoram aduda kaisam thong kendra gi MLA Nisikant Singh Sapamsu sarukyaki MLA Nisikant na hakibada Padmashri awardee ware panabana Manung matam chadana laikidaba asi kunai asigi oina achaupa mangjaba amani mahaki thawaina lairam lenda ingna chikna leiba oiresanu haina sufong doki Amaromda Manipur State Sumang Lila Council ki President Maibam Purnima Shina hakibada laikidraba ware pannaba si Sumang Lila bu chawkhatna bahona bada achauba thodang loramba mioi amani mahak laikidaba asina Sumang Lila da menkhatpa ngamnaroidaba mangjaba ama ohuragani mahak na hinglingai matamda theater gi lamdasu achauba thodang loramba misak amani haiki Tungda Padmashri ware pannabagi thawai yaudra bahakjang adu kairen kaijauda haptuna puduna chatpada ining thau sana jawba leisemana ayaba pibi rakpagaloinana ining thauna lekhidraba saknairaba ware pannabada yubu yuhenba haibmeng thol asi piduna ekai khumnabasu utkre Chief Minister Nong Thamam Birenasu ware pannabana laikidabada awaba phongdorakle laikidrabagi imungi awabada su sarukya jari hailaduna CM na mahaki thawai mirel na mapugi manakta shanti oina leiba oresanu haide Uripo MLA
Hoirakpam Ragumani Nasu, Padmashri Walipat Nabana, like Kitabada, Awaba Fongdorakli, Manipurgi Sagnara Padmashri Awardee Guru Naba Waripana, Manumatam Chadana, Ikang Hodana, Masagi Naba Amanamaram Oraga Lake Kitabada, United Committee Manipur UCM Gimagadigisu, Tamoy Sokna, Awaba Fongdokchari Hadi. Guru Asina, Hinglinge, Matamda, Sumanglilagi artist Oramba Tanatana. Traditional art Amasung culture Gilam Dasu, Dakpi Tampiram Bamisakni, Loinana. Best Actor Award, Best Director Award, National Amasung, International Award Amadi, International Lifetime Achievement Award Kaya Ama, Pangkraba Saknara Guruni, Aduga, Mahagna, Mahiroi Oidingai Dasu, Manipur College ki General Secretary Oiduna, Mahiroi Singi, Amadi, Imalebak Manipurgi, Yaifanaba, Chaukanaba, Kanna, Naramba, Amadi Iramdam Asiki Achoba, Issue Kayada, Achumbalambida. Lamjin Biramba, Misak Amani, Guru Asina Lake Taba Hibasi, Theatre Gilamda Tanatana, Giramdam Asiki Oina, mention Bangam Taba Achoba, Ahangba Amadi, Asum Lehoragani, Mahaki Tawaina, Daibung Mapugi Managda, Igna Chikna, Lehan Binabagidamak, UCM Githomi Signa, Minute Ani 2 minute Leptuna, Daibang Sima Mapu, Magi, Mafam the Taunizari. Lunana, Imung Manungna, Teneriba Awaba the Susarugiazari Haina, Jirul Amada Fongdorakli. Kalaksetra Manipur Amadi Ukalna Thadorakpa Tongan Bachirol Singda Padmashri Waripanabana Laikidabada Awaba Fongdorakli. Manipurgi Puaribu Lana Sandokiba asi Union Home Minister Amit Shahna Singdokkatabani haina Manipur State Congress Committee MPCC President K Megachandrana Dabi Torakli ngasi BG Road Laiba MPCC office ta pangthokiba paw mifam amada wafam asi K Megachandrana Fongdokladuna Union Home Minister Amit Shahna Manipur ga Mahabharat ke wadi ga mari leinai haina aranba wafam sandoktuna lamdam asigi Jahi Lessingani Henbaki Puari Bulana Semdokna Bahotnare, Ibudo Nongdalarin Pakang Mana, Lamdam Asidam, Hanboina, Ningtau Orektuna, Kundala Taba, Haurakibani, Manipur Haina, Kaudringaida, Kanglai Park Kamadi, Maitrabak Haina, Kangaramki, Masida Amit Shamadi, Manipur Chief Minister na Ibudo Nongdalarin Pakang Babo, Arjungi Macha Masuni Haina, Sandokli Babafamasi, Maram Garigino, Mahabharat Yari Manipur Haiba. Mafam adudi Orissa State Laiba Lam Amani BJP na Manipur gi Puari Kangdana wa Pongangda Ngangba Tawbigano Haki Jamtan Sanjanba Manipur Idiasi Lana Zakirawa Ayumba Orissa gi Mahabharat Patangi Manipura Haiba Mafamdo Akogi Manipur ni Haidana Amit Shahjina Haibase Yamna Masi Akogi Idihasta Pongoinaba Akoi Punambaksi Arjungi Masama Suni na Hajalakose. Amit Shahji Ali Subas Hantidas was Haidona Tokolakse, Yamna Laiva Todo. Amani, Maramaduna Equigi, Lissing a home, Sahi, Lissing a home, Haiba Warisi, and Mublakwa. Aquis the Mayam City is the Kang and Baikoi Itiasi, Nakalamur of Humaga, Equisi, BJP, Hidutabagi, Wakalum, the Equigi, Itias, Amadi Equigi, Manipur, Pusana, one of the slide of Tivani. I quite Masi Atu Umatamda, Masi Manipur Imiamda, Amadi, Manipur Pajada, Masi Lali Haina, Sengokrabadi, Masi Equi, Masiam Nuairoi. Pau Mifamada Saruk Yakiba CLP leader Amadi Hanagi Chief Minister Okram Ibobina Fongdokibada, Tasiki Tarukta Union Home Minister Amit Shahna, State Acid Lagdana, Lamdam Asigi, Chakot Taurangi Damak, Tongan Project Kaya, Sangaba, Amadi, Urip Tamlamba Asiyamna, Pabakong Tang Amani, Adubu, Hana Congress na Lengak Parini Matamda, Sanga Kraba Project, Singbo Hanjin na, Sanga Senbasu Yaure. Look is policy bu act is policy haina on thokliba asina lalol itikki lamda hena chakhatpa purakadra hairaga hanadagi machi lengdana adumak lairiba asi laibak thibani haki chahi ani gu masinala ai soil se erosion tawina soil se loina later amuk cultivation se ship amuk taw adudai na ku ya thatpa wa ya thatpa me amta nusha thiram Kujiki Maduna bo hai na climate ta kitang yanta kibo uwa yang kitang shopuri bo jiksina email ji large scale singsi ko thoga truck se ada manufacture to ko thoga si amaru da di koi keno to bona ti ko government ji sai nei mana ti ba koi government matam da drug trafficking gi lambi ka ko me sakta mane na to ru ba kujiki hin play ba quantum se si lo matam da koi position ni hai na government ji sai nei wan ta kari la ka de ge mani Laibak Sikrai that
꼭 심순나봐 가만히 떨어가면서 무탁자되게 하여시 어느분 타임이잖아 하이기도 어미 사진 아무 할래가 드랍 페이 원인이 드랍 하여서 보시는 뭐 있다서 그리노 그냥 녹음 똑같아 보시고 소위 소위는 녹음이 하여시 마시 와홈 그래시 어느분 홈에서 라가 많아 상가 비름바 마ям 대로 또 비름바 안오바 자타 흔비고 컷비고 마ям시 마시 거기 가수 아파버 파타버지 원했지 거기 오포지션 아마 보이나 거기 오피니언 가면 거기 뷰가 감제분이 Mamang jahi December kontra dagi mafam khangdana mangkhiba nachaw awang lekai ward number 2 dagi yanglem priyobarta jahi ni funipan apokpa keso mihat ki mayok tang asi nachaw panthongda wakat mi pham khre wakat mi pham da saruk ya ki JAC against the killing of yanglem priyobarta gi publicity secretary Lashram Manjor Singh na phongdoki bada priyobarta hatpada hakting nanak jena badagi police na faduna leidiba lamboi khongnang khong dagi haisnam James jahi kontra mathoi apokpa kumar se sibagi cherak pi bada natana atopa cheneri ba mioi sing su sibagi cherak pi gidabani haki yanglem priyobarta gi lehoriba aswan ba mapa mama mahakiloina bi machanupi ani amadi machanupa gi tungi punsi yenglaga lupa lakh kontra compensation pi bagaloina mahakna thaukiba Gari Eco Van number MN01 AS7696 Laikidrabagi imung manungda sinabaga loina Laikidrabagi imung manungda lengaki chanaba thabak ama pigedabani haidiba demand singa sipung nefunipan pawbagi manungda pidrabadi asiba masalawroi banyauna makal makhakayagi akan bakhongjang changsilagani haiki asigi wakat mi famada priyobarta hatpada chenaba sibagi cherak piu lengakna matik jaba compensation piu pungni funipan fawbagi manungda mi hatpa suna putho leikidrabagi imung manungda lengaki chanaba thabak ama piu priyobarta gi eco van athuba matamda imung manungda sinagadabani JAC gi demand fangdriba fawba asiba hakjang lawroi haibane chingba play card sing seasonaki JAC na imung manung ja ya bloggeraba meeting gi resolution gi matungina JAC na demand mal ka thamjai hailba demand sing adudi mi hatpuda channel ba mioi khuding mak suna phagat piduna pungni phunipan gi manungda sibagi charak pibi ba laikhidraba yanglem priobata si ma ki imung manung mama mapa angang ching eco van si service tawjaraga passenger service tawjaraga imung manung pujabani hailba yanglem priobata na laikhidrabani na mahaki imung manungda chanaba gamen gi thabak ama gamen na pibiba laikhidraba yanglem priobata sigi compensation oina sarkar na lupa lakh kunthra pibiba hailba laikhidraba yanglem priobata na sinaramba ben mangiba amasung hailba ben asi ko ben asi athu matamda imung manungda sinabiba hailba demand sing asi phangdri bhawa aikoi Harokcham Thajaman bi nongmaina kaplambada chenaba Manipur Police ki ASI Salam Deepak asi ain goiba matik chaba cherak piu haina Social Youth Organization Sanjembam Club ki president ngangom ningthem jauna phangdorakle asi major khulda leba Manipur Press Club ta Sanjembam apunba maida pai bi lob Social Youth Organization Sanjembam Club amadi lai kawru committee Sanjembam na sinduna pangthokiba paw mifam amada wafam asi ngangom ningthem jauna phangdokibani mahakna makha taradana tha jahi asigi January mangagi numidang pung mapanrom taba matamda tera kuraizam director laiba Harokcham Thajaman bibu iroi semba mayai lekai dagi Manipur Police Department ta thabak tawriba ASI Salam Deepakna uniform set laga nongmaina kaplamba asi yamna laibak thiba thodokni thodok asi nupi angangda chathaba sathiba makhal ki crime mayam ama hengatliba asigi manungda achokba crime amani haina lawi uniform da laklaga nongmaina siba yaba mawong da kap haiba si Manipur Police Department gi mai thiningai ni miyam ngak senabagi damak thamliba police na asigumba thawong asi amuk hana thokdanaba honasi sokliba nupi macha si siba changba khangdana hospital da layengduna leidi loinana sokliba nupi macha asi gi apok pasu nongmagi chara talaga chaba maramna macha nupi bu ningthina layengba ngamdabagi phibam da leiri haki nupi angang da chathaba crime hai jaba dare nongmagi sum heklakna
ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯏ ꯍꯥꯏꯔꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗꯁꯨ ꯍꯧꯖꯤꯛ ꯅꯍꯥꯟ ꯇꯥꯡ 5ꯗ ꯊꯣꯛꯈꯤꯕ ꯀ꯭ꯔꯥꯏꯝ ꯑꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯑꯗꯨꯒꯨꯝꯕ ꯀ꯭ꯔꯥꯏꯝ ꯑꯃꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯑꯆꯧꯕ ꯀ꯭ꯔꯥꯏꯝ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯤꯟ ꯇꯧꯖꯔꯤꯗꯤ ꯐꯨꯜ ꯌꯨꯅꯤꯐꯣꯔꯝꯗ ꯂꯥꯛꯑꯒ 9mm ꯄꯤꯁꯇꯣꯜꯅ ꯅꯨꯄꯤ ꯑꯃꯗ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯨꯄꯤꯗ ꯃꯥꯅ ꯅꯣꯡꯃꯩꯅ ꯍꯦꯛꯇ ꯀꯥꯞꯄ ꯃꯥꯅ ꯐꯅ ꯆꯨꯝꯃꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯅꯨꯄꯤꯗꯨꯅ ꯐꯅ ꯂꯥꯜꯂꯝꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯁꯤꯕ ꯌꯥꯅ ꯑꯁꯨꯝꯅ ꯁꯦꯔꯤꯌꯁꯂꯤ ꯅꯣꯡꯃꯩꯅ ꯈꯨꯠꯂꯥꯏꯅ ꯊꯥꯔꯝꯕ ꯐꯨꯜ ꯌꯨꯅꯤꯐꯣꯔꯝꯗ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯏ ꯂꯣꯏꯅꯅ Social Welfare amadi Fisheries Minister H. Dingo Taramna Okpagi Thoram amangasi District Social Welfare Department Government of Manipur na sinina Jiribam gi Bagparata leba PWD Guest House ki hall da pangthokre khongchata sida Minister Dingo na lenga ki Children Home amasu sanga bada natana District Fisheries ki mafam singsu koina chatuna yengsin kre thoram adu da Jamesian Hansing, EDC Jiribam and Buddhachandra Social Worker Jiribam, Mutum Aipaksana Mangang, Chairperson Child Welfare Committee CWC Jiribam District, KHH Ravi Kumar IPS SP Jiribam and Barango, President District Program Officer District Social Welfare Department and Manijan District Fisheries Officer Jiribam, KH Janaki, Adhyaksha Jiribam Amadi, MD Badian, Vice President BJP Jiribam Mandalna Sarugyaki. Thorongumari Dedina, Minister H. Dingo na Fongdokibada Social Welfare Department asi Miyoi Bana, Pokpatagi Siba Fawa the Chandraba Yadraba Sengi scheme Kaya Ama, Labana Maram Orga, Department asi Quitiki Faba Department Ama, Ohena Bahibasi Mahaki Pandamni, Department asi the Lady Miam Hopna, Hotna Minaba Matautai. Lunina Department asi the Lady Miyoi Singna, Department asi the staff ni Kanbagi Mohota, family amani Kanduna Tawaya, but Tapak Sing, Amat to Oina, Tominasi, Matam Adutata, Department asi Apaba, Mating Leba, Department Ama Oibangam Gani Haki. Makha tarakpada Jiribamgi Harinagar helipad manakta Langaki Children Home Ama Minister H. Dingona ribbon kaktuna sangaki Lunina Social Welfare Department asik makha dalay diba Fisheries amadi ITI gi building singsu hakting na chatuna yengsenki I Pajaba Department, Social Welfare, Labor, Employment and Entrepreneurship, Fisheries Department, Department, we visit Changakanda, Karikari, Awadapa, Vivances, staffs, and Mokoy problem, and do Kado, what do you touch and Kanano Laksava, and informal program, way. Do see a Quina Sumba program, Sida, to see Lakida, some Sang Lapena, Sangadan Lak, Social Welfare, Kadaleva, which children home Haidare. Government ke children home among us Sangao from si koi and life from the department issue of the Hauki Pung Kunmalida, Indiana Nauna, Mio Chama, Humdoi, COVID positive oiki, Lena Asnamaram Orga, Mio later Bayauki, Fagalapaki Chang Chada, Marfudrani Pandas, Miknipan Amadam, Henket Lacre, upon the confirmed case na, Koti Mari Lagni Futaruk Lissing, Hundramapan, Jamapan Kulmari Yaukre, active case Masing Lissing Ani, Chamari Kulumdoida, Hantarakle, Lena Asnamaram Orga Lakitaba, Migi upon Mamasing Sid Lak Manga Lissing Kuntra, Chatret Kun Sukre. Aina astagi nabhodan discharge taukiba migi masingna koti mari lakni fumatoi lising ni futaru chatret marfumatoi yaukre laina astagi ngak thoknaba vaccine kap thokiba punma migi masingna koti chani kun lak tara humdo henkre maling yoina covid lai chatna khwadi hena so olabale vaccine gi manungda USA na ahanba Indian ani suba amadi France na ahum suba dalere awang nongpok state sing yoina Assam na ahanba Mizoram na ani suba amadi Manipur na ahum suba dalere Manipurna Lila drama da ming chatlabasu homecoming drama di flop chatle ikainingani Indiana neo-colonialism bu makha samthaduna chahi khudingi ningsing thoram oina pangthokliba neo-colonial recycling day 26 January gi mangoinana center gi pass mark phangnaba sanakiba homecoming drama da yauhan kiba Hemam Ingomacha amasung Takhelambam Johnson hariba mioi ani asi Pre-Pack Pro amadi Red Army ki member list ta kanano tigat pada awaba ama oire party ki member sunate thabak sizinaba sulaite haina aina thingkraba lal hawlop Pre-Pack Progressive na fongdorakle lupasigi media coordinator Lanchin Banangasi press ta thadrok pachirol amagi matung ina banner asi homecoming ceremony haibanina literary meaning oina icham chamna mayumda halakpa haizabani mayumda leiriba miyoina mayumda halaktana kadaida handoino miyoy ani asi party ki member nattabanina mayumdagi thokraga mayumda hanjabada langakna media gi mamangda
ngaihaki drama utlamnaba fizol sechin hankiba oigani drug ki ipakta irak naraba nahakayana mayumda naithaba yaba naitharaga kona sel khara phangbana phare khanduna mama mapa amadi lengaka chungsinnaduna homecoming ceremony tawminabagi chatnabi ama chatharakli asigumba drama kaya mamangda utkhre adubu madugi kanaba kaya phanglabagi haina hanglakli wazam ngangba government asina senmitlungi thausil paikhattuna thabak sufam pibadi ngamdrabanina lalhobani haizilaga surrender drama gi Kutangda fake employment ge taurang tawbani haina jerol adun haidi lenga ki luching bani haizariba singsina ngangthok saktokpa tawthorakpa thabakta nokningba ipom manba yamne yauri lenga ki asonba asoiba pothoktuna pangal leina lenga chanaba pautak piba pawmi singbu opposition MLA ni haina jingnariba angam athau sing asina tawthorakpa thausil ayambadi tawsinnaba drama ngaktani haiba laloi asigumlu jingba manba sing asi mingonda maral pisinbagi hainabi ngaktani makhoida miyamna thazaba thambiganu haina jerol aduna makhatana palakli Imphal East District ki manung chenba nungbrang da ngasi apunba naharo singi chakot thorang group nungbrang awangna district veterinary office ka khot samnadana sancha mahena FMD vaccine kapthok rahi Manipuri Students Federation MSF na leptana chatharakpa aikoi lalik ningthina tamse haiba academic campaign asigi makhada class 11 amasung 12 exam thagadoriba mahiroi singidamakta mock test ama pangthuklagan heri MSF ki publicity secretary Abhijit Kabrabamna thadorokpa jerol amada hariba mock test asi mahiroi singna lakadoriba exam sing asi thabada thengnagadaba awaba singdagi kohanaba pandamda pangthokadabani hari mock test asi chatliba tha January asigi aroiba sarukta pangthokani amadi test asigi registration fee na subject amada lupa cham oigani loinana lakliba tang taradagi MSF mayai loisingdagi form lawba yaragani hari Test asi mapungoina Manipuri English, Math, Economics, General, Chemistry, Biology, Physics, Political Science, History amadi Geography gi oina pangthokani. Test asi class 10 amadi 12 exam thagadoriba mahiroi khudingmakna yawba yagani amadi akopa marol gidama 8014708386 amadi 9366303924 hariba number sing asidagi khangbiba yagani hari. Greater Imphal da nauna pakka building gi yum saning ba mioi singna inkol leiba yaragani haina panthoibi housing finance company limited PHFCL gi chairman thokchom hemona phongdokre ngasi Imphal West ki manung chana leiba khabam bamdiarda PHFCL housing project panthoibi green home da pangthoki ba paw mi fam amada thokchom hemona makha tarduna yum sanaba ki damak inkol leina ba thorang tawliba mioi singna point taruk haibadi square feet lising ani chatruk taragi inkol PHFCL dagi leiba yaragani inkol singasi leiriba matungda yum sanaba ki damak sel thumgi award pa leiriba su PHFCL na subsidized home loan gi khudong chaba pinaba sem sare hari inkol asi amukta da sel piraga leiba mioi singda chada taragi khudong chaba pigani chada yankhai piraga leiba singi oina chada manga amadi lupa lakh manga thiraga leiba mioi singi oina chahi ani changna EMI thiba yabaga loinana ahan ban lakpa mioi singda khudong chaba pigani inkol asigi mamalna square feet ta lupa chanipan marfudra oigani amadi panthoibi green home asida playground club house commercial building amadi analayang gi khudong chabasu fanghangani haiki Panthoibi Constructions Private Limited na Panthoibi Green Home haina title tawjaraga mithonjaraga new housing project ama mafam simakta da paikhatchare hairiba project sina khoi Manipur miyam da pijagadorba kanaba simatang de khadang thamjage hojikti matamgi matungina Imphal city area se nomo gi chenbe hankale sum congested ware khara lab khraba khara outskirt oigraba phungang singda leiba chinaw sing miyo kamarom na khoi greater Imphal da settle to biningba aduga haji aina panjariba city area dagi hena congested orakosina maram oraka
kanda aduga almost commercial area su orakpa sina maram oraga kitang city area dagi haidokraga ingna sikna laiba yaba mafam ama su oraba panthoibi green home sida akoi manipur gi praja sing sida hen settle tobiningba laibiningba khudingmakna ngasi mak press meet ki kudung chab si lojaraga miyamda appeal tawjari Hairo Assembly Constituency ki manung da lairiba lenga ki school singi phibam phakat han bagaloina aphaba mahairoi sing puthoknaba kan honari haina kendra sigi MLA Dr. Thokchom Radesham na phongdokre wafma CNC MLA Dr. Thokchom Radesham gi mi makhada MLA na preside tawduna Hairo Higher Secondary School ki conference hall da pangthokiba Hairo kendra da lairiba lenga ki school singi oja sing SMDC gi mihut singi oiba achauba apun mamifam ama loirba matungda MLA na phongdokhibani Hairokta education sector da achauba awonba ama purakna ba pandamda MLA Dr. Thokchom Radesham gi mi makhada akhanna semkiba Hairok AC mahai hayelasi Hairok AC direct tam halasi gi mihut singsu ngasi gi khanane na ba du da saruk yaki MLA na hai Hairok kendra si lairaba nongmagi suraka chajabe imung singna masing heli asigumba imung singi pikliba mahairoi kayana lenga ki mahiloi sang singda awat apa kaya ama leirebasu upai leitabadaki mahi tamli lenga ki mahiloi sang sing hojik ayambana mahiroi masing yamna leirebasu oja watpagi awaba adumak mayoknari masigi mathakta infrastructure matik chadabagi awaba su leiri masi pumnamak asi leina hairo kendragi laireba imung kayagi mahiroi singna mahi tamjaningba aduna mangoinaraga mahi tamnari Kendra asida leiriba lenga ke school singda mahi tamli mahiroi singi khallaga ngasigi mifam asida oja singna kathok pagaloina mahiroi singi award apa lehandana ba warep laukre madugi damak MLA na oja singbu thagatpa phongtoki school le rebo oja sing nam khoi tolop tagi kai thoga ha no oja award pa pakpa adagi infrastructure gi award pa apirakpa aduga akhoi committee gi member parents sing na su contribute torokpa paidi maru oina akhoi pension chalaba oja sing hana private school gi principal oramba hoji na oina private school le oja oiba sarkar gi thabak tawdriba oja kayamna katho kana agni pat ki written gi yauriba oja sing sina akoni chongthora kana hoji anak tawgadaba class 10 amri 12 ki parikha sira Shotha over subject kudima ayu nungtin numdang khakdana aurairaga angangsing takpi gani angangsing suchoi suidana airo kendra gi oina class 10 12 sira afaba phol porokna honagani haibagi adu Manipur ki puari sagatna ba honabada achauba mafam kankiba ilangbam tompok Manipur lengakna masak khangbiyu haina laisemlon marup ke president Khetrimayum Tombi na phongdokre Wafmasi Singjime Jinga Makha Oinam Lerek Teleba, Lesemlon Marup Linkat Kibagi, Contratarit Subama Pok Kumon Gitoram da Fongdokibani, Lup Asigi Office da Pangtokiba Toram Adada, Ketrium Tombina, Makatana, Ilangbam Tompok Lamdamasigi Saknairaba, Misakni Haridana, Ningtaugi Lenga Kamadi, British Lengaktagi, Miambu, Maning Tamnaba, Honabada, Chobu Togdang Lau Kibahizam Irabodka, Punna Tabak Dominaramba. Misakni haki hijam irabot na jail da chahi ahum laikiba matamda ilangbam tompok na irabot ki thabak thoram kaya chen chongtuna organize tawbagit puwari kaya aikhoina thengnari hojik paliba center amadi Manipur lenga kasina Azadi ka Amrit Mahotsav ki manung channa saknairaba mioi kayagi ningsing palan tawri makhoi gi marakta ilangbam tompok su yahon binaba lenga ki pukning chingshinjari haki karigi damak laisemlon marup lingkhat kiwano haibagi matangda mahakna hai lamdamasida leiriba awa ana taraba sana khotnaba gi lamda mateng pangba ngamnaba hotnaba galonina matam gi oiba issue kaya dasu laisemlon marupna seruk yaduna lakli Mahusagi oiba kodong thiba kaya thorakpa matamda lup asina mateng pangnaba ahal laman singna lingkhat pirambani lup asibu lingkhat piramba ahal laman kaya masulai khidri masa mau phaba kunai ama oinaba honabada tongan masana kaya hingatnaba honaba galonina sanaroi kaya su yokhatnaba honadona lakli football basketball ball badminton na chingba kaya hingat hanbada laisemlon na achauba thaudang lauri hojiksu ball badminton masana da Manipur gi represent tawduna tournament yauri atu matamda marup asigi gym amasu sagalakani haki Tengnopal district ki manung chanalaiba
Unapal Village ki Aimol Baptist Association ABA ki makhada leba Unapal Baptist Church ki Baptist Youth Fellowship ki chahi yangkai surakpagi Golden Jubilee Celebration lising likulhumdoi ngasi church asida pangthokre. Let all that you do be done in love. Hai theme da pangthokiba Golden Jubilee Celebration da CH Ribinai amadi CH Alvi Nana Moderator amasung MBC ki Youth Secretary Reverend Raimi Rimaina Speaker Oiki Golden Jubilee Celebration asigi mapung oiba thoramda Aimol Baptist Association ABA ki Executive Secretary Reverend Semi Sertona Celebration adugi ningsing nung monument ama maikum hangdoki bagaloidina souvenir ama su release dauki ABA ki member sing Unapal Village tegi mayum pan khirba ningo sing amadi tongan ba mioi sing desu kudol tam ki bagaloidina dharman gi lochingba sing village chief sing village authority member sing Khonja Singh amasung miyoi kya nasargya ki taromadugi matangda Golden Jubilee Committee gi Chairman CP Lungnai Lalna hakibda Unapal Baptist Church asi ahan badade non-Christian oina lerambani adubu lisingam chamapan humpumapan dagide Unapal Village asida Christianity laktuna lisingam chamapan hundra humdoidagi Baptist Youth Fellowship asi horakpani fellowship asina horakpadagi ngasi fawba thabak thoram kaya manum pangthokre Howjik Pau Gimmer Tan Attembri Amtang Laminasi. Electric Laktabana Maram Oduna Asabi Ising Pangler Hybinum Satining I Latraba Firmson Solar Water Heater. Contact number 9862 669522. Aikuigi address Hairangwidung Nitamta Karong, Impal West. Break matung da mayam udaran okcharin makhata pauda komjale singani kunithoi gi Manipuri University ni lawba MSc Physics ki exam da Kriti Chan Sarau ki Memorial Gold Medal amadi Governors Gold Medal phanglakhrabi Salam Sada Chanu apokpa Salam Ibohal Singjamai Wang Makhitri Lekai Mongkhang Lambi bu ngasi da Mongkhang Lambi Modern Club na taramna okpagaloina mahaki tungi punsida mai pak na pupling thawakre Salam Sada Chanu kumjale singani tarahumdoi gi bosem na lawba exam da tarataruk super position ta ki bagaloina match da topper oiki kumja lisingani taramanga da gosem na lawba chahi Kosem na lawba class 12 ke exam dana English subject da topper oiki haina club asiki president na thokpa chirol aman hairi Oinam Kendragi Manung Channel Dibab Tawboldagi Bishnupur Taba Lambi Nong Churaga Laikom Thokpa Nungsa Sargana Uful Thoktuna Miyam na Chathok Jasin Tawbodam Adukimatik Awaba Mayok Naribasi Ubiduna Chief Minister N. Birenna Luchingba Lengak Asina Koilas Tarakpada Tawbul Prajana Apen Fongdorakli Tawbul Prajagi Mahut Sillaga Social Worker Thokjom Bir Singna Fongdokibada Lambi Asi Koilas Thabinaba Matam Sangna Demand Tawduna Lakpakolonina Miyam na Lambi Thingbayawna Khongjang Kaya Junction Lakibani Miyam gi Awaba Ubiduna Koilas Tarakpada Chief Minister Works Minister Madi Kendra Sigi MLA Irengbam Nalini Devi Bu Apen Bafongdoki Paliba Sarka Sigi, Honorable Minister Siri N. Biren Singogi, Development da Puning Sang Ubada, Bazai Queen Haining Electana, Manipuri, Hojuji Minister Oiba, Siri Biren Bo, Nam Quay Electana Takasari. Luna, Development quite the Maru Oiba. Mai ising lambi thong asini haujoji mai si delivery kungang kingda are plaitana phangale isingi matang da su double kungang da JGM haidana misal dugi makada ising jumarang kaina phange masida koina haijening ibadi matam sangna koi double lambi si koilas thadana leirambane adubu haujoji manipur gi minister Shri Honorable Minister Shri Biren gi lising makada amadi Works Minister Shri Honorable Govindas gi lising makada onam kendra gi Honorable MLA isema Nalinina, Sinvi Langbidana, Tabun to Bisembutaba, Lambiasi, Haujuji, Kola Taribasida Koi, hiding a latana. Honorable Minister Afghanistan da Lebak Atugi Afghanistan da Lebak Atugi Lengakna Mamang Chahig December Kunda Laukiba Warib Amana Lebak Atuda Nupi Singbu Lanai Amadi Lengaki University Amatada Awang Bataki Mahai Dambada Ating Batam Kiba Aduga Marilina Ngasi UN Gimihud Marcus Podzelga Afghan Lengaki Higher Education Minister Nida Muhammad Nadim Ga Unaduna Kananina Kre Afghan Lengakna Laukiba Warib Asida Malemgi Mafam Kayadagi Yaningdaba Fongdok Narakli Saudi Arabia, Qatar, amadi Turkey na
chingba leibak singnasu Afghanistan lengaki firip asi yaningtaba udakle nupi singbu university da mahai tambada athingba thamkibaga ikan kanatana Afghan lengakna national amadi international government ki thabak toribi nupi singdasu athingba thamjin kibani wafam asiga mari lenina Afghanistan da leiba UN mission na athingba asi khudakta lauthok na bataksali Marcus Potzel na Afghan leibaki athingba asi lauthok trabadi malem gi miyam da khoisaw na ba pohangani haina phongdoki mifamadagi matangda nadimna kari pakhum pirakkibagi haiba adu miyam da haujik fawbugi oina khanghandana uthamli warib asigi mayokda Afghanistan gi nupi kayana Kabul da yaningda ba phongdoktuna khongjang kaya changshin kiba laikherbani China da ngasidagi hauraga malemgi atopa leibak singdagi leibak atuda changlakpa passenger sing quarantine tawbagi mathau tawraroi hairi China da haukiba chahi ahumrom gi mamangdagi COVID-19 laichat ki yenglaga malemgi atopa leibak singdagi lakpa mioi khudingmak quarantine tawduna lakhibani nakalamurom da numit kharani mamangdagi China da COVID-19 ki case masing hengatakliba asigi yenglaga India yauna malemgi atopa leibak kayana China da ki lakpa mioi khudingmak airport da COVID-19 gi test sungsoi soidana tauna ba khangan ki balai ki bani haujik salabagi pau lobirase India amadi Sri Lanka leibak ani ki marakta ngarang athengbada Rajkot ta sanakiba T20 match da India na Sri Lanka bo run marfodrama thoida maiti ba pi khiba kaloina leibak ani ki marakta chathariba ahanba one day international match series ta aujik fawbada India na Sri Lanka bo ani amada maiti ba pi bangam khre ngarang sanakiba match do India na toss ngamduna hana batting tawnaba khanba kaloina India over kunda punna run chani kunipan lawbangam ki India gi batsman Surya Kumar Yadav na ball yangkhaima thoida run chama trani thoi lawbangam ki ngarang salakiba match aduda India gi Surya Kumar Yadav na man of the match aduga Aksar Patel na player of the series ki mingthol phangki series asigi mathangi match hayeng Guwahati da sanaragani hari Manipur Cricket Association Sinina Hauki Bachahi gi December 19 gi Hauraga Model Higher Secondary School Amadi Oriental College Ground da team Taratarukna Group Anida Saruk Yaraga Chatharakliba Taret Suba MNCA Play Tournament King Sisanakiba match da RRCC Churachandpur na wicket amada Ax do Kangabuk po maiti bikre match asida RRCC Churachandpur na toss ngamlaga ahanba innings bat pai kibada over kontrani thoge ball marida wicket loinamak turaga run chamakun manga lauduna target run chamakun taruk thamki match ki ani suba innings ta Ax do Kangabuk na bat pai kibada over kontra taret ka ball amada wicket mapan turaga run chamakun taret lauduna match ase maiti ki match mai pakraba RRCC Churachandpur gi bowler Thangkho Pauna man of the match ki title loki Chatharakliba tournament asigi hayeng KCDO Kwangpal amadi NCA ningtho khongna sanaragani Chatliba thasigi ani dagi team kunmarina knockout basis ta saruk yaraga kiamgai mayai lekai ground da United Progressive Adults Association UPA kiamgai na sinduna chatharakliba tarani thoi suba state level M Rabi Chandra Memorial Open Football Tournament ki ngasi sanakiba match amada Mamai FC kiamgai na Kennedy FC Bishnupur bu goal talamathoi tarada maiti bipikre Tomtin FC awang kunona Salai FC kiamgai awang laikai bu goal tara marida maiti bipikre Atopa match amadana Arabti FC na Imoinu FC kiamgai bu goal mari amada maiti bipikre Chatharakliba tournament asigi hayeng pre-quarter final match ani sanaduna quarter final gi line up loiragani Ngasigi oiba ay ngasagi pau pizari Ngasi Manipur da khwadagi saki bagi chang se Celsius degree kunithoi dasmik mani oiki khwadagi ing bagi chang na Celsius degree manga dasmik ani oiki nungsiti yawba ising malan gi chang na ayukta chada marfu taret oiki nungthilna chada ni funithoi oiki aroi bada maroi baba
Manipuri theater amadi sumang lila ki saknaraba Padma Shri Award panaba ngasi laikidre state ki thak da awaba phongdokre. Padma Shri Award panaba gi thawa yaudra hakchang adu kairin kaizauda haptana pokre inin kausana jawba lesembana yubu yuhenba haiba mingthon pituna ikai khumna utkre. Chief Minister Nong Thombam Berena Luchingduna State Asiki Luchingba Sing Amadi Tongan Bat Lup Singna Padma Shri Award panabana laikidabada awaba phongdokre. Union Home Minister Amit Shah na Manipur ga Mahabharat ki wari ga mari lainei haina aran mawafam sandokle sengdokatobani haina Manipur Pradesh Congress Committee MPC sina dabi tawkre. Amadi Yanglem Priyobata mi hat ki mayok tangasi nacho panthongda wakat mi pham khre je sina dabi ke atan khre. How's it going? IS News na pizza pao mata asilo henjare.